Hi everyone, welcome back to my channel Laija Entertainment. Ngasi yam nungaiba amasung yam kanagadaba adugumba blog amkha pura lakchari. Aina ngasi aikhoina aigi channel asi nenagadaba se karino haiba matamda hoji mangjauna ta leraba maru oina aikhoigi metric parekha amasung 12 ki parekha thagadaba mahiroi singidamakta yamna kanaba adugumba video amani mayamna hawbre loi phau soidna yengbiu. Ai ngasi haijadoriba se lakadoriba exam asida any competitive exam oigira public exam oigira school ge exam oigira masibu face tauge haba taragadi how to prepare for exam haba exam gi damakta mark yam phangnaba gi damakta matau karana prepare taugani habaduni aina amam toraga 4 or 5 tips khara aina haijarake amam toraga sumayam muna tabiu aina hairi base masimak tauraga 100% mai pa ani habadi nachade adubu I wakalon da at least more than 50% di soidana mai papa ngamgani amasung parkhada ma wang phangba score to ngamgani habase ai thajabani amte yeminasi amam toraka ai haijarake just simple 5 tips adona parikha amakhak thage haba taragadi parikha thadore haba tardi ai noji haijadoriba sida ina pithok jariba amam toraka 1 2 3 4 ina sida pithok jariba manga se amam toraka ai haijarake masigi manga se adumna soidna in view adu adi kanagani ai haijage okay matam yam lawdabida ai makha tana sum ai haijarage ahanbada first tip ahanbada kaidawni haba taragadi study akhoni study tawu matamda early morning ai nganna hawgatlaga lai pabiu ai nganna hawgatpiu ai angan bida lai pabasi khwadigi mind yam fresh oiba pung maru aina ai angan bi haba taragadi approximate pung manga dagi nipan phawgi range ki manungse masida ayu angan bida every day aina lai pabi babagi hainabi amkhak thambiu adomna numitchup amakhakta aigi mind sida yam tension leitri ngai manung sida aina ayu na yam fresh oiba mind sida aikuna kari mo pot amakha aina hanjinba taragadi yam thuna chambi gani aduna maram oraga ayu angan bida mayam se lai pabagi hainabi se thambiu at least 2 or 3 hours in the early morning ayu anta sida pabiu nungdana lai pabase asi changde habadi nati adu no munumituda aina wakiba kholiba chatluba tuition school chatluba mayam du tension ai gonda tiredness laiba aduna maram ore haraga ai gonda kok yam changu yadaba amu orakani aduna ayu nana lai pabe sima first tip ni ani shubada khwari maru oibani masi matang aina hainingi just keep yourself healthy haiba nasa se nasa phan laiba am darkar le karino haba taragadi aikoina hoji chattoriba chendoriba mayam se parikha thadu mayam se aina ai dingdang khangdabida aina lari paduineba parineba chaisin chap khangdabida lari parineba aina hona jaina ai se pc 95 yogdu yade 75 yogdu yade 82 yogdu yade habagi wakhalunda lari pariba nangse hain parikha mayada ana ai yaudna hakchang nuaitadna parikha thabada yamna awaba thengnaba amasung aigi marks hantabagi achoma maramam oi even mahiroi khara amadi masang amaktadna hospitalized tawdana maram ore haraga parikha thadabasu kongai am aduna nasa se yamna healthy thamba darkale healthy thamnabagi damakta adona tawbiroidaba amasung tawgadaba chagadaba charoidaba khara ai haijage maru oina junk food singse yari makhai chabiranu junk food haiba arthadi karino haiba matamda aikhoina hotel da chaba kangou bora ko chau asigumba akhoi hakchang ni yam nungairodaba amasung ingonda tumba wagadaba adugumba yai makhai adugumba chinjak se chabiganu aro maruoina ising yam thakpiu sing yam thakpiu hakchang shengna leigani asina ani shuba aigi tips ni aina haijaningi bse yana maruobani masimtam hairosina ningsingbiu ahum subada aina larik se pari ne haidana asum lieptana lai pabase mashi yari makhai tawbiganu marakta small break macha lobiyo khudamona ai pung ahum dagi mari phau pa doineba continuous pung amazilai pabigno hakchang da tiredness warak matamda aingonda dal yam orakani ai sel ingol laite chango oya aduna marakta minute manga daragi break lobiyo habadi ai ngak pothabiyo habani pothabasi ai ngak set mapan tho ubiyai natraga ngak ai kari tv ama ngak ka program cha mi tho ubiyai natraga wari macam mobile tathopiyai nang nungaiba serial ama yenglubi yai natra ngakte mini mangatra aina
ai akoibada hingon gi akoibada ngahtang mind se fresh tawnaba ai koiba chatpa yai dumai tawre haraga lai pari haidana disang sitna paba matamda sunglep leptana paba matamda aingonda fabi changse memorizing power se yam tapkani aduna kai bigadaba mairoi singna tawbigadaba se small break macha macha break macha macha lobiu adu pabiu asintang ai haijaningi sina ahum suba tips ni mari subada aina haidoi se kaino haibam tam yana maru ai simasu parekhabu nakchalaba maru aina metric thagada mairoi sing amasung 12 की थागदब महिरोसिंग दा आइना हाइनिंग लिबदी पब्लिक एग्जाम फेस तो बाहाय पसे स्कूल की एग्जाम वदी याम टॉप टॉप पनी याम लुई हाइजबदी नचदे अदुबु मयाम पुना थेंगनमिना बनिना खिजिक्तंग आइसे थौ साब अमु दरकार लै अदुना मरी सुब टिप्स दा आइना हाइजदोरी से टेलीविजन यारि मखै येंबिरन आइना से ब्रेक मरक्ते येंग अदुदी आइना रिफ्रेश तौबनी टेलीविजन अवॉइड तौबियु देन मरु आइना हुजिकी मतमदा अंगांग महिरोसिंगना सोशल मीडिया पायरगा WhatsApp otpa phone da mobile phone da then adudagi Instagram sanaba adudagi message thadok thajin tawba Facebook otpa then tongan ba social media ga mari laina ba singse amsun TV singse yari ke avoid tawbiyo yari ke pabi gano parekha naksilagadi masidagi khara lapna bo hona biyo maramdi ngasi nga mairo singna yamna matam mangliba se akhoi mobile da ke dawi game sanana lebuguma game da lai chuba ko aduna maramaraga aije aina lairite concentrate tawba ngamdaba adu yari makai kedogani mobile phone je thadopio kharani di maramdi punshigi yamna maruba career semada parikha ma thadoba oibanina adomgi kitang sacrifice tawba darkar yamna lei adomgi nungaigadaba adomgi hena kudong chagadam yamdo khara sacrifice tawba darkar lei maramdi ain thadoi parikha do aduna hena ai punshi ama career ama sengam kadaba adugum parikha ama oidoineba aduna adugi tamakta akhona mobile phone social media amju television se katang lepiu khara lapna lebiu haibna hainingi yet aroibada manga suba tips amtang aina haijaningi base parkhani yam kana seriously su loction birun yam kana don't take it so seriously haib aina haijaningi si take it easy yam line su lobi batam mana yam luna loction batari ingona tension wanga kani parkha hol changma matamda aina parikha thaduriba satra mairoi amana kari thak niktana kala kadiktana then iramba kayam se kaw bi yawe is just a exam masi exam ama khaktani adona yam chawa thabak ne haina su wakhan si lu noksalaga isada tension yam leiba isada yam potlum oigada singse thamoi da wakhan da potlum oigada singse yam kana seriously su lokshin biru yam nungaina yam yana like se hotna biu haiba tips manga se ngasi oina mairoi singi damakta amasung parikha thagada mairoi singi damakta amasung school gi exam any type of exam da prepare tawda khajitang orshu kana gani haina aina aigi site gi motivational blog oina aina sum namjabani aina thenajaba experience ki matungina sum aina sum share tawjabani masimangna 100% chumme natra aina haisina soidana mai pa ani haibadi nachadi adubu kharadi manga se tawraga yengbiu soidana mairo singa kanagani aina khanji masi haraga ai mathangi blog yam ngai motivational ga mari lena ba kya ai semjarake aduna ai channel asibu like share and subscribe to view amasung hena nungsibiu haiwa haraga asigi ai swai tension jarage thank you all